गुजरात अहमदाबाद की प्लेन क्रैश की वारी तादब लेटे मधुदा मी क्या सीखी एक्सीडेंट की मतुंग करी ओइकी मधुगे पैथेटिक सीन सिंग अदो अताब सिंग की औब सिंग की माइंड यैदुन लैरबनी अदुबु एक्जैक्ट करी ओइकेबनो प्लेन अदुदा प्लास पोखाइरम दाई की मतंग एड मनुंगी सक्तम फिबम मिकअप मिराव खोलदुदी फजना खंगबा ngamnadre kananasu aduga cockpit te yauba black box adusu phaglaba tungda hojik delhi da further details ki damak thakre hairi chairak sida victim sing ki relative sing da dna test ki matungda khutsin nabage thabak kanna chathaba hokre victim sing adugi wadik amuk kari haigani haifam leite tampham leite anyway plane adu karamna tokhiba no kari wrong oikibra mada haibasigi maram the expert sing analysis kaya leire madu tabdi ai wari ase ahobudagi libra fari namit adugi 12 June ni amasung Ahmedabad Gujarat ke Sardar Vallabhbhai Patel International Airport asidagi plane ase London gi damak pai bani masigi airport asida runway amakak lay total asang ba 3505 meters hangi hairi aduga plane ase pung ama taba siwaida 230 passenger kakhatli plane asigi number 171 makhoi asigi manungda Gujarat ki hanagi CM yorami passenger mayam asida angang 13 yawisini aduga angang ani D1 yarbu phadri haidi passenger sing asiga corona pilot ani aduga crew member tarani tongkrise main pilot adugi ming Sumit Sabarwal kawi aduga co-pilot or first officer adugi mingna Clive Kundan kawi mako enisna thaugadabani numit ase sai nungsa thitna sai 35 taki 40 degree celsius ki manungda ground staff na mahusa gumna luggage sing passenger sing ki cargo hold loin hapat laba loibaga plane ki inspection chu tawba loire audagi ATC na runway 23 dagi take off tawbagi permission piki plane tapna tapna pushback tawduna chen bahuki mid mang da phukatuna pai bahuki 400 feet wanki 500 feet wanki 650 feet wanki masiwai the plane the problem laki maduki tanja adwai da su plane ase mathakta asum phukatuna pai gadabani magi altitude oigadaba ado tanduna adubu makhati chingta bahuki masi karigino karamna no haibase karana su khangdri ju fawda plane ase take off tawbadagi second kharagi manung BJ medical college ki building mathakta tasin kipani tam tam pain jakhraga masida plane ki mamai thangba saruk adu panduna building de lehauki aduga mangi saruk asina building ka thomna badagi khudakta pokhai kre adu kimatik chawna maibun hauki maram di fuel satini amna yawram bi plane asida masigi matungda oikiba saktamado mina liba ngamba wanate thamoi chakhaiba wani lawbu khongba kapnaba ama fire brigade laki kanki adubu time changki mai mut patanjada thawai gi thamai punmak mut nakre loina tangoi tana chakna kre kange haibasu ngampunati madugi maisa maraktuda plane kaibana mi yam sibana tesi hairi plane expert singna fuel gi maina chakpana mi se hingna chakpani chini masidi clear wani madugi sathiba thodok aduda mi amakak miraculously hingoki seat number 11A da tongba nupa to British citizen ni hairi base Indian origin aduga mayamba so magaloina salami aduga sumna so hai mayamba na tongba seat ni hari 11A se maga sinaki ba aduga mayamba di hingaudre aduga ground da mi khar su siki total 270 ni hai hoju khawgi report matungin na aduga tungde hengalak pra hengat ma di khangdi hengatab solution maram di asok pa kya su medical da like andari hai banina plane ase unexpectedly kari maram de crash weki hai base study to ba amana explain asumna torok pani real reason ga khar khetna ba yai haina suman hai ri so flight ki rider 24 haina lay masina plane by busing loina track tawi masigi rider asiga plane de yauba ADSC ko ba communication device ama lay maduga communicate tawi aduga real time amadi location guide no plane asigi haibsi loina khangmagami matawasumna flight 171 an kai ki base masigi su ma runway de chelak patagi take off to ba event texting loina radar sina record to hoki adu plane asina 625 feet wang kibaga hairiba communication ase tat khirami 625 feet mathakta building ka amata leiba natre maduda theng badagi communication tat khibini hairisi madusu natri adu arabde plane da something oikre plane gi transponder aduna work oidori se electricity dagini aduga plane gi engine dagi electricity generate oiribani so ahan ba region engine close oikibana ban oikibana electricity fangdaba oibe yai amarom da atai maram na electricity kariguba failure oirabasu
engine ban oidana electricity se failure oikrabassu electric failure na plane ama makha da chingthabati tawgande oigande sini mayamna uki plane ado tapna landing gi type ta makha da lakhi masi engine ban oikhibana oiba soidana oikani habse hairi maramdi pakhang macha amana tanja da video shoot to hoki maduda plane ado khonjel ta di hairi angangsi video adu da zoom tawraga yengbada plane gi mayai shwai da pot amma thokpo ui sini masi clarity udre sini zoom tawraga uba madugi pot ado ram air turbine ka wi sini madugi pot aduna air turbine mag oirabadi madu plane engine animak ban oibadagi thorakpani haibse clear ni sini maramdi engine animak thabak su da tanjada hairiba air turbine ase automatic work tawba hawi sini aduga explain to ribanu pachina asumna su hai maduti me de call to base plane asina maki runway gi aroi batanja aroi batangka adwai de pukat pa aswai de gi oiram basu yai sini aduga karigumba madugi matang adwai de plane se yamdo wang dringai ta makha da leiba adwai de call to khibo oiba taragadi karigino pilot asina plane ase break faraga plane ase lephodriba masi question the mark the height madudi plane gi speed se yamna satina factor am oisini plane gi speed se makhala homni ahan bana v1 aduga amana vr aduga amana v2 v1 haribse v1 arse runway de chen ba horak patan jani aduga masigi tanja asida karigum emergency or the break to bi aisini aduga vr sidana bu ekoi gi naton se mangak se thangatana pai bagi horak pa tanja aswai da su engine amaguma fail oikraga di madusu control to bangam hawisini aduga karigumba v2 yone chakraga di madubu karigum engine ama fail oikraga su masi paidron already chakre aduga maku break fabagi tanja su lehodre aduga mapu control to bagi tanja su lehodre sini masigi tanja su werangani sini ma harise aduga plane asina mede call to base asai gi runway se thadok lam laga chat bagi tanja aswai de engine ase bera kakre aduga engine amakak bera ka bagi wa expert sing na hai masida mak mede call to ramle aduga somaina mak si charang kairang ke matum do phibam naidre adugi tanja asida mak na lanna engine ani su operate to pang mahuda bani soi ki bani hybrid kainom so hairi so masigi factors sing asini oiri se ngasai gi problem oire adu pu plane ase break tawduna mak pu phatha bagi khudong chaba ngam hodaba aduna mak ki paikat bagi amak pokat ki bisda pai jakre matak yaukre 650 odagi di engine animak thabu oidre adagi tapna thrust power si leita da engine ase plane ase tama down oikraga matik amatang chalagam tasin kibase aduga sumda so hai numit asigi temperature se wangba nungsa se am saba machine maram orga 40 degree celsius kina ya sa de plane se matam kuina runway da lambi da field da airfield da lepton lai bani aduna asai engine ki manung de ba oil singa se fuel singa se am sagat kre sine aduna hek tabaga masi kudak da hekta pokai kiba asigi wapam simi study tawi so overall yung bada engine fail oi kibani engine fail oi kri se masi unexpected ni masi phajana inspection tawrak su thagat libani adupu masigi tanja asida oi kibani aduga mede call ase mathak tagi natti sini uje hari se plane asina paikhat lamdai runway thadok lamdai du oini aduga second kharata gi wani da madu hairam baga paikre aduga 650 feet yobudagi amuka tapma down oi kiban sini so pathetic cause ni maram se adu makoi gi black box hojik thorakini adugi manungda wari sanaba kaya yaram kini koi pilot sing asina punamak adu hojik tapna thorakini masis ni ni hojik expert sina sum nahi na bahai babu